Laingaki school sing da mahiroi matik chana lehenduna mapung fa na hingat hanbada school sing adugi oja mama mapa amadi laikai miyam gi achoba thodang lei haina mayang Imphal gi MLA ke Robindro na phongdokre wafam si mayang Imphal AC gi uchiwa samusang Santipur pawak chaw mayang Imphal amadi lapupa tera da leiba tongan be school manga gi classroom lab library amadi toilet sing sangaba gi thoram da phongdokibani thoramadu da MLA Robindro na makata radun hai khul laikai amadi leidibe laingaki school sing asina Mapung fana chalaiba matamda laikai duda leiriba yum kayada kanaba fangi. Hauziki matamda private school singda mahai tamba si sel ka hena changba namaram oiraga nomagi suraga sazaba imung kayadi awaba oiri. Adubo manak nakpada leiba laingaki school sing asi ningthina hinglagadi private school da chatna dragasu yagani. Maramassidagi mahak amadi laingaki mari leinaba department na su mayang Imphal AC da leiba Laingaki school singbu mapung fana chalainaba hotnari haina phongdoki hingba siba habise tasengna depend lairiba school dugi oja amadi surrounding lairiba likai gi praja pula kandani pura moreover hoina hona matamda tithananda korpa department gi support hoya ba oja gi masing watpa natraga human watpa backstands ke awat pa kya department ung bidhar tana si collectively hoina run tawdo jina kai kana ge da lairiba private school da tamngam da ba khagi parents sing financially so ba makoi angang से मकोई गवर्नमेंट स्कूल था अगर मकोई लाइक तंग थोंग को नाम सिक काना बसनाम थांगे ड्रॉप आउट तोरोबा छात्र से सरकार न लखो पिरगा म तोबो मकोई दो स्पेशल ट्रीटमेंट तोबिरगा स्पेशल अपॉर्चुनिटी पिबिरगा मकोई दा याम तमसु मम याव Thoramadu da Sarukya Khiba Education S के डायरेक्टर NG Vogen na Impact News na Laingaki school kayada oza paiduna leiraga School kayadana oza watliba sigi maramda hangbada director asina state asida mahiroi ningthina leitraba school kaya laingaki policy amagi makhada manak nakpa school singda punsinba haure mahiroi yamna leiba school kayada oza watliba sisu school singi sanction post sing hongdok hongjin tawraga mathau taba mafamda oza henna hapnaba honari loina laingaki oza singi marakta director masana soi tawduna transfer order thoklabasu Maram kaya piraga chattanaba hotnaba si tokpiyu department na thariba mafam aduda leiriba mahiroi singda oza yamna mathau tawabadagi thabani order fangbaga chatnaba hotnabi haike Directorate की साइट तक क्या नोसे ओजा सिंह दा रिक्वेस्ट तक जनिंगी से डिपार्टमेंट ना ओजा मा सिगी स्कूल से चलू हारी सी ट्रांसफर ऑर्डर थोई सी स्कूल तो यम दरकार लाई बगी ने अरे मसी अखोइदा अखोइना थोकबो ऑर्डर सी इनबिदब से इनबिदब हाबिदि माइसु पर्सनल इश्यूज मयामम सु लई को लईबुदे अदुना गवर्नमेंट की थबाम तौरिनिना अदुना अखोइना को ऑर्डर थोकबो खोटपा सिना चलू हारी से अखोइजु फजना एसेस तौरकांदा सी स्कूल से दरकार लेने एसेस तौरकांदा थोकजबनी अदुना आइना मयाम दे रिक्वेस्ट तौजनिंगी सी कनो तो इसा इसा की फैमिली इश्यूज पर्सनल प्रॉब्लम लेरगसु सरकार की थबक अमा तौबनी आई सामुकसु सरकार की थबक तौरिसनी गवर्नमेंट थारक थारक डिपार्टमेंट दुम चली अदमाइना सिगी कनो सिमतंग इन्नना बाइना अपील अमा तौ